इमेज पादम येंग्रिप सिंगु तम कुमार नारम तरानोक से बोलोना नसगी मरुब पाव पिजरी एसटी डिमांड कमिटी मणिपुर हाइबा ममिंगी महुता एसटी रेस्टोरेशन डिमांड कमिटी मणिपुर हाइबा हाइना ओंथोकपना सुंगनी हाइना एमएलए एम रामेश्वर फोंदोक्रे थिएटर अमसुंग सुमांगलेरा पर्सनालिटी पद्म श्री वारिपनबा लैखिद्रे पॉलिटिकल पार्टी हैबसदी अमुकुंबा अमुकाबा हैबसी डेमोक्रेसी की मचने हाइना हानगी सेमिस्टर ओ इवोबिन हाइक्रे लोनेना टार्गेट सुबा DSA ट्रॉफी स्टेट लेवल इन्विटेशन फुटबॉल टूर्नामेंट 2023 नसीदगी होदोक्रे हौजिक मापुंगो पाव लोबिरसी शेड्यूल ट्राइब डिमांड कमिटी ऑफ मणिपुर ना मैतेबु शेड्यूल ट्राइब स्टेटस ता लहनबा पुखलगली वाफम असी यामना मरुओइबा हौजिकी कंटेम्पररी मतम असिदा अखोइना तहुद्रबदी तुंगी लाकदरिबा मिरोलदा मितई अखोइदा सोलकदबा यामना लई हाइना कक्सिंग एसी के एमएलए मयांगलम रामेश्वर फोंदोक्रे वाफम असिंग असि शेड्यूल ट्राइब डिमांड कमिटी ऑफ मणिपुर की थौमिसिंग लोइनना मणिपुर लेंगा की मिनिस्टर सिंह अमदी असेंबली कंस्टिट्यूएंसी सिंह एमएलए सिंह उनदुना कमिटी असिना तालिबा डिमांड सिंह सौगतपिनबा मेमोरेंडम पिसिनबगी सरुक अमोइना ngasi कक्सिंग मखा लौदा लेबा कक्सिंग एसी के एमएलए मयांगलम रामेश्वर मेमोरेंडम पिसिनबा लाकपा एमएलए लाकपदा एमएलए मयांगलम रामेश्वर महाकी वारोल पेदना फोलोखिबनी एसडीडी सेम की डिमांड असिदा महाकी ओइबा वाफम दे महाक मसामक याउना महाकी माइकेदगिसु मणिपुर की एमएलए मिस्टर सिंह अमदी मिनिस्टर लोइना महाकी खंगजबा गवर्नमेंट ऑफ इंडिया की मरोइबा फम पाइबिरिबा सिंगदा मैतई हाइबा कम्युनिटी असि शेड्यूल ट्राइब लिस्टा चलहन दबा यादे हाइबसि थांगतसगे अमसुंग तक्सिनजगे हाइनसु फोंलोके शेड्यूल ट्राइब डिमांड कमिटी ऑफ मणिपुर मसी पुखलैबो वफम मसी यामना मरुओइबा हौजिकी कंटेम्पररी टाइम्स दा कोइना मसिगी पोची तहौद्रगदी तुंगी लाकदर जनरेशन सिदा मैतई हारिबो मैतई कम्युनिटी अखोइदा सोकदबो यामना लई हाइबसि आई हान नोंपुना थमजगे आइगी स्टेट दी आई सामक्सु यावना अतै अतोपा एमएलए सिंह ऑनरेबल मिनिस्टर सिंह अमदी ऑनरेबल चीफ मिनिस्टर अमदी एहाकी खंगजबा गवर्नमेंट ऑफ इंडिया की मरुइबा फंपाई बसिंदा मैतै कम्युनिटी एखोइजि शेड्यूल ट्राइब ओइदबा यादे हाइबसि थांगचगे हाइबो वफमजि आई थमजगे ngasi SDDCM की डिमांड की खोजंग अदुदा SDDCM की मरुओइबा थौबुसिंग अमसुंग थौबुसिंगसु सरुक याखे मणिपुर थिएटर डायरेक्टर अमदे सुमांग लीला की पर्सनालिटी पद्म श्री वारिपनबा ngasi ahing nongyai matung pung tani thoiga makhairom salakba adwaida tayongpal thadokhrei laikhidraba warepanaba ingkumja lising amga chamapan nifuma thoida hawam marak tingel ngawum laikai da pokhi masagi sei marphu ni thoi sukrei sangnaiba personality asi theater amadi sumang lila gi director suni theater center manipur gi president oina thopurami academic sub committee manipur state sumang lila council gi chairman su orami sumang lila gi लाइगी मच्चा ngasi खंगले जापान लान नातोन साबी की वसंत अमदी अतै लीला कया की डायरेक्टर सु ओरमी ngasi ayuk pung 8 ताबा मतमदा सुमांगला काउंसिल की संगलेंदा लीला रोय सिंगना थवा याउद्रबा हक्सांगदा लई कटबा मतुंगदा अरोइबा मथौम पांगथोख्रै मणिपुर स्टेट सुमांग लीला काउंसिल की माइकेदगी स्टेट की थाकता अवाबा फुंगदरकले अमरोमदा लिबर्टी थिएटर कक्सिंग नसु संगनायबा सिना लैखिदबदा अवाबगी मिफम फंगदुना अवा फोंदोख्रै लिबर्टी थिएटर कक्सिंग की आर्टिस्ट सिंगना मिनिट अमा तुमिन लेप्तुना अवा फोंदोखिबा लोइनाना लैखिदबगी थवाइना मपुगी मफमदा इंग सिंगना लैरुनबसु थौनि जखे सेना एथलेटिक्स ऑर्गेनाइजेशन साउ कक्सिंग वाइडी साफुंग लखिबा सही यांखै सुरकपा सनाफु नोबगी थोरम ngasi tongan
Tonganba Makal Matelgi, Thoram Singalon and a Pangtokre, Kaksing Wadi Ward number 3, Community Hall of Pangtokiba, Mapungaba, Thoram Aduda, Naram Novin, Hana Kaksing Municipal Council Oramba, Atoba Mitung, Naram Manibabu, Founder President, Sena Atlas Organization, Thoram Mapu, Marantam Ramesor, Hana Sena Atlas Organization, President Oramba Amasung, Tabutagi Potaraba, Principal Amadi, Dr. Naram Swasandra, Associate Professor Amasung, former Head of Department Education Kamarpur College Anina Akanaba Mitung Singwana Saru Yake Trongi Mapu Manung Sana Hana Sena Atlas Organization Kaksingi Football Sanara Oramba Adobo Housing Hal Oiduna Sanamaki Potagar Singi Oiba Football Friendly Match Ama Kaksingwadi Kunjapat Ta Sanaba Big Liba Mahiro Sing Yauna Mahiro Singi Oiba Siding Tiba Monologue Jagwa Ishina Singba Tongan Tonganba Hiram Singda Atoyen Sangnam Nadra Makong Matang Darkpa Singda Mana Lantokpa Hana Organization Sigi Founder Members Sing Hana Secretary Amasung President Orba Singda Asamba Kudol Port Piba Amadi Mr. Manipur Overall Championship Maridak Tarakraba Amasung Mr. India 2022 ga 80 kilogram 85 ki Kanukta Sanagi medal Lawraklaba case Maradonabu Asamba Kudol Port Pidu Naikai Kumnaba Amadi Puning Thorpa Utke Sunday Go Club Irengban Haudokiba Ahan Bamapok Kumon Tharonga Madi Lenana Irengban High School Campus Ta Sujit Catemium Secretary Adamna Lusing Duna Ningsing Upal Thabinabaga Lunana Lamtu Sengwi Thoram Ngasi Pangtokre Ngasigi Thoramda VWSC Irengban Gi Secretary Laitunjam Jatisho Treasurer M Manglemjau Irengban High School Gi Assistant Teacher Bimol Amadi Mahiro Singna Saruk Yake Democracy Satpa Lebakta Sakti Paiduna Adum Laigadamani Haibasidi Asumbo Eroi Party Haibasidi Amukumba Amukaba Haibasi Democracy Masani Democracy Gi Sana Kangun Asi Nakna Satkadabani Haibasi Congress Party Gi Constitution Da Yauraga Lejay Haina CLP leader Okram Ibovina Haikre Wafamasi Ngasi Thawal Block Congress Committee na Senduna Thawal District Congress Committee Gi Office Complex Da Pangthokiba BCC Thawal Gi Unit Level Committee Members Youth Amasong Mahila Singi Oiba Leaders Meet Ki Thoramda Athobi Mitung Gi Warol Preduna Hanigi Semester Okram Ibovina Haikibani Ibovina Makhatana Hai Sakti Adum Pairaga Leiba Haibasi Dictatorship Satpa Leba Khaktada Sanabani Democracy Gi Lebak Asidadi Kayam Kuina Sakti Paigani Haibududi Khangde Democracy Gi Achumba Wayaldi Miamni Miamgi Mihutna Lebak Ngakpa India Gumbadadi Akakum Haibasi Masana Adum Lakani Hojik Laiba BJP Gi Lengak Asisu Miamna Kayam Kuina Sakti Sinagadage Haibadu Yenglibani Miam Masina Saying Toribani Hojik Laiba Mong Asidadi India Gi Democracy Gi Maraibag Kadaidano Hayaduna Mibu Kihanduna freedom of speech, freedom of expression Asi Democracy da Kwaidagi Maruibani Pendava Haidokpa Tahondingba Haiba Asipawa Yaro Haiduna Kihilagadi Democracy Gi Wahantok Si Leiroi Doribani Aikoi Kaminava Tabani Kihan Kangalabadi Lengak Asibu Miamna Pamlam Gadra Pamlam Loidra Haiba Dudi election da Miamna Dum Lep Lagani Haiki Bharki Democracy Gi Maraibag Kadom Dano Hayaduna Nasidi Congress Party na Bharat Joro Yatra Hodok Libani Jati Purup Kayana Laiting Liba Bharat Ase Karam Haina Tauduna Himin Nahogadage Sakot Hagadage Haiduna Kanbiramba Lusingba Singna Iduna Tambiramba Sangbidan Asigi Maraiba Kadaidron Haibasi Singnaba Park Le Haiki Nasigi Thromaduda TBCC Gi Nauna Thau Puriba Singsu Taramna Okladuna Okpagloina TBCC Gi Marueba Members Sing Youth Sing Mahila Sing Amadi Hani Council Sing Yauna Tongan Tonganba Mio Singsu Saruk Yaki Super power we get again Kandilma like Hira leadership to the Moina Shuba like Halaman Sina Mapunsi Chupa Barot Mika Tamana Honagada Apunsika Toroba Shikumba Mayam Sina Ibiamba Samidhanse Koi Mayam Punaba Tum the Horiba Koi Mayam Punamona Masi Nakanaba protection of the Tatar Boy Koi Mayam Onna Num Sinana Sanana
शांति लेमिनबा एकोई कांग्रेस पार्टी सिंह मकांगन कंखन हनब दरकार होय लमदम असिगी प्रजा सिंह असिबु लाइक लाइसु हैतबा हिस्टोरियन लैतबा अमदौना इंडिया के यूनियन मिनिस्टर ना हदकता तोंगान तोंगानबा प्रोजेक्ट सिंह संगाबा अमदी प्रोजेक्ट कया की फाउंडेशन स्टोन खिनबगी थ्रोमदा हायरम लिबा से यामना लाइबक थीबनी हायना कांग्रेस लेजिस्लेटिव पार्टी की लुसिंगबा अक्रम इबोबिना फॉलोक्रे ngasi कांग्रेस भवनदा पांथोखिबा पामुसिंग उनबगी थ्रोमदा महान हाई यूनियन होम मिनिस्टर लालंबादु कांग्रेस पार्टी नसु तरामना ओई अदबु लंदम मसिगी लेजरिबा पुवारिबु लाना सटखिबा याबगी मोंगदा ngang yam laibak thibani amadi sangariba project ayambadi congress na local lamba ngaktani loinana resource laitaba landam ama oibana manipur si special status tabinaba haibasu ngasi phawba tabidana laire haina phongloke pawmusinga unabaduda mpcc gi president mla megason na hai hanakta manipur da lamba india gi home minister amit shah na manipur gi itihas su yamna kaiba amadi sokba mongda ngang adu yamna laibak thibani haiba manipur gi itihas ki matangda haikiba aran badu amit shah na manipur gi miyamda lale haiduna sengdokadabadi natrabadi masi lamdam masi gi praja sing nungaitaba oigani amadi itihas lana satkigani loinana manipur gi minister amadi bjp gi president na manipur gi itihas lana lamjing ba yaba wa ngangkhibadu yamna laibak thibani haike Tipaimuk subdivision gi makhada leiba Ronglen Waiso Kulda Pangtukadariba Yunai Sopui Cultural Festival ga mari lena ngasi kilometer sani ga humpurom sang sen gadaba marathonic run ama Dr. L Pimaten lam thakre lamjeladu Sarsambu district ki Mol Bhai Fe dagi hauraga federal district ki malung chana leiba Tipaimuk subdivision gi Ronglen Waiso fawa sen gadabani Mamang sayi December kunipan dagi hangang margin polo complex ta hodokiba taruk suba singju festival ngasi miss singju queen contest pangthok pagaloina na tongan ba event singi makok mathang tarba singi mana yenthoktuna losin khrei thromasigi athoiba mithunglang gi warol peduna manipur tourism department gi director w ibol na hai nadon masida tongan ba festival kayama pangthok dei adu festival singasigi purpose amade target amata manade khudam oina endangered oiraba sangai sirilili na singba kaya gi festival pangtholiba sei endangered species sing ase kannabagi tangai phadaba matamadu yorokle haiba malem sinba thungna khangnaba ne ngasi pangtholiba singju festival asisu iram masigi indigenous sinjak ama oiriba singju ase promote taunabani haina phonglokhe ngasi district social welfare department government manipur na senduna zirbam gi bauparada leiba pw guest house ta social welfare skill labor and employment fishery gi minister waiba ice dingo singabu harau tiamna okpagi throm ama pangthokre ngasigi throm aduda social welfare skill labor and employment fishery gi minister ice dingo district program officer and parango mangang zirbam gi adc jamson hangsing mcs zirbam district ki sp ksh ravi kumar singh ips Jirbam District Fishery Officer M. Manishan Singh, Social Worker and Buddhachandra Singh, Child Welfare Committee Jirbam District ki Chairperson Mutum Mipaksana Mangang, ex Adhaksha K.H. Janaki Devi, Amadi BJP Jirbam Mandal ki Vice President M.D. Biden na Thorum ki Chief Guest President Amadi Guest of Honor Singh Wana Saruk Yaki, Thorum Lord Bamatungda Minister na Jirbam ki Lamlen Khunda Saduna Lairba Children Home Sangaki Matungda Zirbamgi Kadam Talada Leba ITI Pachaugi Fishery Ningsing Kunda Leba Eco Park Amade Dibong Kunda Leba Fishery Officer Satuna Yangshan K Kongset Lord Matungda Minister Ice Dingona Palmishing the High Kibada Ngasi Social Welfare Department gi visit Ama Oina Social Welfare Labor Skill Employment Fishery Department Laiba Sing Asida Satuna Awarapa Sing Asi Yangsinduna Amade Wari watai sanraga makhoi gi problem sing adu khangnaba satchaba visit amani asigumba program asi lakpa matamda mamangai dagi matam sangna sangadan leramba social welfare gi makhada leiba children home ama sangaba phangba asi yamna laibak phabani loinana makhoi gi leiba awara sing asi khana neirba matungda director ga tanraga athuba matamda thaba oina othoknabagi idea ama leire makhatana fishery department gi amadi ITI gi saba loisillaga
थबक ओइना ओंथोक्ट्रिबसिंग असिगी अवाट अपा येंसिनबगी खोंचतनी हाइनसु मिनिस्टरना फोंदोक्की ममांग सही की डिसेंबर टांग कुंथ्रादगी मफम खंगदना मांगखिबा नासौ अवांग लेकाई वार्ड नंबर 2 दगी यांगलेम प्रियोबर्टा सही निपुनिपान अपोकपा केसो मफम खंगदना मांगखरगा ngarang ayuk pung 13 ga makhairom tabda Nagaland gi Kujuma area da mina hatoklaga asi bhaksang oina phangbabu yaringdeba phongdok tuna semkhiba JC against the killing of wife Priyobartana thasigi tang mapan gi ayuk pung 3 tagi tidim labi bantawgani taramba adu leibak praja miyam gi yenglaga pung nipan gi oina bangi khongjang handokle haina ngasi JC gi publicity secretary Laisram manager na pawisingda phongdok krei ngasi naso panthongda JC na sinduna laikhidrabagi loinabi amadi masanupa yauna lamdam adugi miyam ga loinana Zathekhiba wakat mifumda publicity secretary na wafamasi phonokibani publicity secretary Laisram manager na makhata na phonokibada laikhidraba wai Priyobatra hauji rim smoke ta leiri JC na taliba demand singi manungda yanglem Priyobatra hatpada senaba miyoi sing sibigi serak pibiu yanglem Priyobatra gi ashonba mapa mama mahaki loinabi masanupi ani amadi masanupa amana hinghogadaba tungi punsigi yenglaga government na lupa lakh kunthra compensation pibaga loinana government ki maikidagi mahaki imung manungda sanaba government ki thabak ama pibiu loinana Priyobartana thaukiba gari ecovan number MNO1AS7696 asi laikhidrogi imung manungda sinabiu jesina taliba demand asi pungni punipan gi manungda pibi daba targadi wai Priyobartagi asi bhaksang loroi loinana makhal makha kayagi akan makhongjang saksinaba sem sare haikhi moirang assembly constituency ki manungda leiba gram panchayat singda ACSC gi MLA thongam santina miyam gi awat apa amadi miyam gi wakat taduna afaba sakhutpa AC ama oinaba saksilakpa khongthang saruk ama oina ngasi tare suba meet the people thoram tera khongsang bi khutek pi amadi laisam gi leimaram gi miyam ga unakre MLA office moirang sindura ngasi tera khongsang bi mandapta pangthokhiba thoram adura MLA moirang thongam santina widows card taruk all age pension card kun pesan card humura su yanthokhi thronga mari lenana MLA thongam santina pholokhibada assembly constituency asi gram panchayat ki khun amadi lekai sing sakhutrabadi moirang assembly constituency asi sakhutle haiba yaroi vote me ada ranjiti tobiu vote loikhrabadi ranjiti tokpiu hojikti moirang assembly constituency gi mapi mapa haibadu mahang oire maramaduna miyam gi yaifanaba thabak thoram sing pakhat pa hore meet the people haiba thoram asi hoduk libasi kanagumba miyoina MLA unaba lakpa ngamdaba yarbasu natraga ranjiti dal manade khanduna laktaba yaramlabasu makhoibu unaduna laikai gi khungi miyam ga unaduna sakhot thorang pakhet minasi haiduna thoram asi hodokpani government na praja miyam gi pirakpa kanaba khuding lawna phona minasi manamaduna lengakna matam gi piba kanaba sing lawba phangnaba MLA office moirang da lakpiu natraga meet the people gi tharmase yawiduna government gi kanaba sing lawbiu haike thamaduda khul ahum gi club organization singna makhoi gi khun gi award pa sing menkhat pinaba MLA moirang da memorandum pinsin khi tharum gi saruk ama oina MLA ga miyam ga interaction tawduna laikai khuding gi award pa amadi miyam na tohoningba loinana pangthok haningba thabak tharum kyasu MLA da hakthengna miyamna paudam ki Panthoibi housing gi anuba kudol oina Panthoibi housing finance company limited PHFCL gi sister company ama oiriba Panthoibi construction private limited na Imphal international airport ka naknana leiba khabam bamdeer da inauba Panthoibi green home haina mingthonba project ama Manipur da ihan hanba oina pakhet pa hore haina company asi chairman cum managing director Thoksom Hemona phongdokre hiram masiga mari lenana ngase khabam bamdeer da pangthokpa paw infam amada mahagna makha tarduna hai anoba project asina tongan ba khudong saba kaya ama piragani greater Imphal da nauna paka building gi oiba yum sanaba ingkhol natraga plot leinabagi damak thorang tawriba miyoi singi damak point taruk haibadi square feet lisingani ga satruk taragi area oiba plot sem sare loinana kanagumna plot leiraba matung yum sabda sale gi award pa leirbasu company asina subsidized home loan ki khudong sabasu
laigani loinana plot sing asi lawba matamdasu tongan ba khudung saba kaya peri one time payment tawduna plot asi lorugadi sada tara discount laigani plot amagi apunba senphamgi sada yankai thiraga plot lorugana lemhoriba senpham aduna tha amada sumnagi sada suino dasmik marphu mangagi sendoi thigani hariba payment gi mawong asida sada mangagi discount su laigani loinana plot asi lawda sumnagi lakh mangagi advance piraga lemhoriba senpham sing aduna sahi ani sangna EMI oina thiba yagani nadam asi financial freedom puraknaba honabada achobu thorang loriba north east region gi oina amata ngairaba ahanba public limited housing finance company gi license parba company asina loriba thorang sing asi miyamna manung mapan mayek sengna khaminanabagi matam oire RBI na regulate toba leibak asigi housing finance company singi manungda company asisu oiri haike tentha amadi khaboki farm toriba mafam singda numidangi matamda farm ga mari leinadaba miyoi sing sangbada ating bathamle karigumba sangamlabadi madu tholokpa aphapata gi daita sangam liba miyoi aduna pujigadabni haina tentha khabok apunba ngami lupki convener laisram santana phongdorokni wafam singasi tentha khabok apunba ngami lupna sinduna pangthokiba pawm infam amada phongdokhibani laisram santana hai hokiba sahi ama ani asida khabok amadi tentha khun ani gi marakta ngagi farm sam sanirom asida huran sinthigi thabak tatana sathrak padagi ngami singna mipainare mamangda tangkak anirekta huran sinthigi thabak yamna thengnakhre handaksu numit dini humni gi mamangda mafam masida laiba sang trate traipan thong phakairaga maduda leiba potchai sing loina huran bikhre maramasina tentha khabok apunba ngami lupna sinduna ngami singi ohiba mifam ama phamduna yamna kupna khanan nerabagi gi thoram ama pangthokpani khanai nerba aduda ngami singna thengnari ba khudong sadaba kaya se punna thengnaminarba warep singsu lore haike Russian President Vladimir Putin na Orthodox Christian singda attack chathadaba order piribasu attack chathaduna Ukrainian ani hat krem sungmiyoi mapan son kre haina Ukraine gi konung capta gi phongrokli Ukraine gi defense ministry na hakibda Russian occupier singna ceasefire lauthoklabasu attack chathabadi leptri Orthodox Christian singna Christmas phajana tawba yahanaba pung kutha taruki oiba ceasefire lauthoki Russia dari January 3 Christmas pangthoi Donetsk regional administration gi head Pablo Kirilenko da haikibda nongyai matungda yengnaba singna Kramatorsk amasung Kostinivka da rocket kapsinduna attack taruki amromda Russian defense ministry na phonokibda attack lep robani adubu Ukrainian singna attack kaya sathrak badagi makhoisu attack adu makha chathakibani haike sanabagi pauda District Sports Association Kaksing Sinduna Association Sigi Playground da ngasidagi 30 suba DSA Trophy State Level Invitation Football Tournament 2023 hodokre DSA Trophy hodokpagi thromda Punjab National Bank Kaksing Branch ki Senior Manager Mayanglambam Bhagat na athobe mitonglen DSA Kaksing ki President KSS Ibobina thromma pu oibga loinana Jiban Hospital Kaksing YN College of Nursing ki Managing Director Dr. Y Ashok Kumar amadi Social Worker and Thoibana akhana mitonglen oina saruk yakhe tournament asi dapun team train saruk yari ngasi hobu numita SDO Palena madi YWU Kaksing ani na sanake maduda SDO Palena YWU Kaksingbu panjal ani amada maithiba pk SDO Palen ki panjal ani adu jersey number 38 S Tompok na match ki minute yakhai taret chatpada amadi jersey number 10 KSS Gordas na match ki minute hubhumapan chatpre sankibani YWU ki panjal duna jersey number 18 KSS Kantana match loibagi minute Maudraga ahapa minute ani chatpada sankibani Howzik aroibada marobe pawhunu pijari SD Demand Committee Manipur Haiba mamingi mahuta SD Restoration Demand Committee Manipur Haiba haina onthokpana sungani haina MLA M Rameshwar na phongdokre theater amasung sumangla personality Padam Shri Waripanaba laikidre Political party habsi amukumba amukaba habsi democracy gi machatni haina hanagi semester o ibobin haikre Lonena Target Suba DSA Trophy State Level Invitation Football Tournament 2023 nasidagi hodokre
ngasi di image paudam sanok saba matang sa lojari miyam bu amuk khana khurumjari